Commission report pikhatlak mamang thagi kungetaruk ki nungtindak Kesampa Junction mayada airport ki gate tagi police ki uniform set pa khulai paiba pasunin singna phare purakkiba morangten tomtom sana usabana nanthoktuna chenkibagi thogdokta mahakalak nakiba pikliba masa anida mayugna hankiba napaisa daba thogdok singi matangda Manipur Commission for Protection of Child Rights MCPCR na su moto cognizes Lauraga Togo Adugi Matanga MCP Infan West Amasung Social Welfare Losangi Director. Details factual report Pikhalak Naba Kangleipaki Social Welfare Gi Pikhalak Laga SP Infan West na Pikhalak Kidabudu Nasi Pikhalak khre haire. MCPCR na detail factual report adu mamang thagi kungatarita pikhiba serol adu phanglaba matung minute mangani gi manungda pikhalak naba khangkhibane adubu commission na piriba matam asi hendortuna ngarang faubada SP Infan West ki makaidagi pikhat pham thokliba report pikhalak khre haibagi report pausi asina ngarangi edition da phongkraba matungda ngasi report adu pikhalak khibani haire pau asina makata na haibada hogi commission na mari leinaba office anidagi detail factual report sing Panglabana report sing asi scrutiny Toraga Togo Adugi Matanga investigation Chataba Horagani Haiti.